ngarang ahing wangu lamkhai dagi mau ama Assam Rifles na phakhre haina social media singda thaganarakle official ba paw ngamina se Tamenglong da leiba 5 MR gi manungda unauthorized waina masjid ama saramba dagi mafam dugi CSO singna thugai khre hairi Committee on Tribal Unity Kotu na pung nifuganifan ke economic blockade lau thokre tongan ba demand kya tawduna Committee on Tribal Unity Kotu na ngase hingnongyai dagi hoduna thas ki mapan ge hingnongyai fawba National Highway da pung nifunifan ke economic blockade ki khongjang sangsilagani haina lau thokre kotu na thadrok pa serol amagi matungina hauke ba thas ki anida makhan village da leiba Indira Gandhi National Tribal University manakta ge Kamgillen songloi bu phaduna pukhiba thodok ta senaba miyoi sing pung Punipan ki manung da puthok na balengak ta thakiba matam adu loi khrabasu lengak ki maikei degi thodo asigi matang da mara leba miyoi sing ngasi phawa phadana leidi masigi mathakta kuki zo amadi maitei phurup ani ki marakta thamleba buffer zone singda security matik sana thamdabadagi asiguma thodok sing si thokpani haina su kotu na Ministry of Home Affairs ki mathakta akana mongda yaningda ba phongdorakle Kamgillen songloi fabagi matang da mara leba miyoi sing lengak ki maikei degi puthok pangamdaba amadi buffer zone da security matik sana thamdaba sigi mayokta yaningda ba phongdoktuna hairiba pungni phunipan ki economic blockade ki khongjang asi lauthokpane loinana makhan amasung laikhampok pikhol mapada kuki zomiam akia khang leitana satopsin yahannaba security ki akamir section tharang lokhatkadabani hainasu mari lenaba authority da kotu ki maikei degi makhatana taksilakle Nakalamrom da airport tagi kangpokpi ki ti khulen phawbagi marakta security na khurak hangtuna yomlaga free movement hore hadi sangna thona yaraktaba furup anigi miyoi singdi masing yamna thorak naraktri hadi Manipur ki sahi ani makai fazilaklaba tam thiraba lan asigi warasin purakna bagi pandam da union lagak na sahi asigi January gi ahan basayol dagi union home secretary oiramba eke balaga governor ohalakpa matung February 10 2025 da matamadu gi Manipur lagak po resign tawhalaga tha dugi tarawm dagi president rule chalairakuna union lagak ki pandam phangnaba mathauta ba thabak sing leptana lokhalakpa gi makha tarakpada lan asina maram oiraduna sing amsung tam gi marakta furup ani gi miyosing na thona tawba yarakidabadu pia lengana lokhalakpa thaurangi manung sanna Central Security Force na khurak hangdana chaplaga Imphal airport tagi kangpokpi district ki ti khulen phawbugi marakta free movement tahonba haure pawsesna thajaba yaba maphamdagi phangba pawna haibada mafam anisigi marakta free movement tahonba haurakhribasi trial basis ta thasigi maridagi haubani haide security ki maikai dagi sul section tharang lokhatpagi trial asigi manungda kanglop anigi miyoi sing passenger bus singda tongkhalaga security na maning mamang amasung nak yet chaplaga puthok pusin tawba haubane thabasida AR gi maikai dagi bulletproof casper sing yauna IRB gi person sing puba bus yauna punna gari tararom da tongba security person sing na section na ngak sen bane haide thabak asigi manung sanna kangpokpi gi ti khulen dagi Imphal airport phawbada singi phurup amagi miyosing lakhanba haure aduga airport tagi su ti khulen tamna halhanbasu haure hari pre moment gi damak lokhalak liba thorang asigi manung sanna numit khudingi ayuk pung 9 tarakpadagi sekmai dagi passenger bus singlam thaduna ti khulen phawba chelhangani aduga numit jungba pung 12 dagi na ti khulen dagi NS2 paring da laklaga sekmai yorakani masigi mathakta ayuk pung 6 dagi hauraduna kangpokpi gi gambi phai dagi su security person singna section ngak senduna airport chatkadabani singi phurup amagi miyai sing mafam asi tana purakani hairi numidang waram pung 6 tarakpa phawbugi manung dadi airport asida thunglagadaba flight ki matam loibaga loinana anobo paigadabasu laitrabanina hairiba pungpham asidagi airport ta thunglaba singi phurup amagi miyai singbo passenger bus ta tonghalaga security na ngak selaga kangpokpi district ki gangi phai phawba thingani hairi Pia lengak ki maikai digi free movement gi thaba ase yamna thawai yauna amasung section na pangthoraklabasu ngasi phawbugi oinadi lan songna khiba phurup anigi miyoi singi marakta gi masing yamna thongnarakidri haide Anauba lengak ki manglanda Delhi da paisenaba leptri ingiti phangle aduba Bihar gi mikhal mamang da thokadra matung da tawgadra khangdre ngarang su BJP gi MLA ahum amasung NPP gi MLA ama Delhi gi damak Imphal thadokhi haide Kumja 2022 da pangthokpa taragani thoisuba Manipur Legislative Assembly gi mikhal matungdagi sahi adugi March dagi linkhatkhiba state asigi Popular Ministry adu Home Minister Amit Shah na February 10 2025 ta namduna resign tawhalaba matungda lusingba sindoktuna anauba lenga ama semhalapagi mahota tha adugi 12 dagi Assembly bu suspended animation da thamlaga President rule gi lenga thengkhang anirak sangtok halakpadagi mathangi 12 suba mikhal gi matam naksilakpaga iroinana
Center gi lusing ba singna su Manipur da anau lenga ama lehaning bagi engit pirakpadagi resign tawon khraba lenga adugi lenga loi singna Delhi da mathang paisinaba letre adu moina mak Center gi lusing ba singna Manipur da anau lenga ama lehanba pamlakli basi mathang thagi taruk amasung tarama thoida tangka ani thokna pangthokadaliba Bihar gi apun basit jani ga nefum dogi assembly mikhal gi mamangda oithok halakadra natraga mikhal asig matungda thabakta onthorakadra haibdudi tamba ngamdre seraksida numit kharani gi mamangdagi Delhi da paisina ki bamatam amagi ruling gi kanglupta yaukhiba tongan ba party kharagi MLA singnadi hayang phawbugi manungda ruling oina leminarakiba MLA sing masing suna Delhi da pullaba matungda apunba mifam ama pangthoknaba thorang tawkhre hadi mifam aduna lawba warap ki matungina makoina Home Minister Amit Shah khaktana tana Prime Minister Narendra Modi phawba unanaba appointment lawraga Manipur da makhoigi anauba lenga ama semhanbinaba aroiba oina taksingani hadi thorang asigi manung channa Chief Minister oiramba Biren amasung Assembly gi Speaker T.S. Setaberte yauna maroiba MLA sing Delhi gi damak Imphal thadokna khraba matungda ngarang su BJP gi MLA ahom amasung parties na lusing balengak ta sawgalam laga amuk sawgatre harakhiba NPP gi MLA amaga punna mari Delhi gi damak Imphal thadokhe Delhi da paisin khiba BJP gi MLA sing di T.S. Radhesham Hairok Y Radhesham Hyanglam amasung T.S. Biswajit Thongjone aduga NPP gi MLA aduna M Rameswar Kaksing ne hairi makhoi mari makarang numijumba matung pung ama makai tarakpada Indigo flight amada Delhi gi damak Imphal thadokkhibani hairi loina na mamang thage aroiba sayolda RSS ki mapok thongba lusingba singna Delhi da Prime Minister Narendra Modi ga unakhibada Manipur da President role gi lengak lehalakpadagi state asigi law and order gi phibam phagalaktuna mahausa gi punsida hanjilhanba haurakle maramasina Manipur gi mathangi assembly election su kumja 2027 gi angan sarukta pangthokadabana masigi mamangda Manipur ki miyamna BJP da thamlama thajaba manglakliba ase kanba ngamnabagi damak athuba matamda anoba lenga ama lehanaba akanba pressure pirambani hairi RSS ki lusingba singna Prime Minister da wafam ase phongdoklambadagi Manipur gi anoba lenga semdabagi warep ase Narendra Modi masamakna hakthengna lauragani haiduna paisillaga thamlakpani hairi masigi manungchana Manipur gi masak naiba BJP gi MLA khara Delhi da laknaba khangalakibani makoibu center gi lusingba singna korokpagi paw tabudagi hanagi Chief Minister Biren lusingba party asigi MLA kharasu Delhi da paisin khibani hairi union lenga ke amasung BJP ke national leaders singna Manipur da anau balenga amale haningbagi engit piraklabasu ngasi phawbuda di lenga adu kanana lusingada ke haibadi laikhai ta khidre adu moinamak ngarang numidang phawbuda Delhi da lerakhiba Manipur gi ruling party gi ne haiba MLA singi maikai da gi di anau balenga amale halakpada lusingada bamioi adu di center gi lusingba singna leblakpada ayaba pi gi ne haiba gi phirep hongda lairi hairi adu February 9 2025 ta resign ta hon khiba lenga adu bulusinglam mioida amuhanda leader khalaklabadi MLA singna leplibo khongpham asida ahongba lakadra natraga lakoidra haibadudi khangbangam khidre hari coffee shop restaurant food stall sing numidang pung tara dagi hena hangbigano haina UAL no phongdorakre uripok maikai de coffee shop restaurant amade atai food stall tawriba singna numidang pung tara dagi hena hangbigano haina uripok apunba lup amade uripok nupi apunba lup na apel tawrakre Laibaki luraba tanfam sida aikoina harau kumai da ka hena pen thoktuna leiba tahoningde idai chakya mayum changba phangdana sahi ani hena tongan bu relic game singda leidi inmate singna nungtigi mayum maikai onduna karamba numit thabanda yum changba yagada ge haina milu pirang kangdana relic game singda awaba khangle kumja 2023 gi May 3 dagi thorakiba irang asina maram oiraga mahiro kya amasu mahima singling thina tamba phangdana relic game singda awaba khangduna leidi asigumba awa ana marak sida aikoina kumai harau tawduna nungai thokpa habisi yaningde baramaduna uripok maikai da leiriba coffee amati restaurants na singna hadiba matam asinga na charminasi haidi Jaipur da hospital mai chakpa da patient nipan sire haidi Rajasthan gi Jaipur da leiba Sawai Mansingh Hospital gi trauma center da leiba ICU da karang numidang khanghaudana maihau langpok thorakpadagi ICU da leiba patient nipan sire hairi thodo adu ngarang numidang pung 13 minute kunrom chatpada thokibane sikraba patient nipan gi manungda nupi ahom yauke official singna phongdokhibada mai adu ICU ward ki store room da short circuit thokpadagi haurakhiba oigani hairi mai aduna atopa mafam singda sandoraktuna miyoi kya amasu asu apanang kya amasung hauzik miyoi ahum aruba phibamda laikanari hairi ngarang thokiba thodo asina maram oiraga hospital gi security arrangement gi matang da miyamna wahang tawnarakre laiba asda leiriba hospital singda thamba fire alarm system amadi atopa safety system sing yengsindrabara haiba wahang su hangnarakhi hairi
Lupta karem kathainarapa sengdoraktrabadi cybercrime PS to wakalagade haina KMWO na phongdokhre lupta karem narakpa amadi thawoi usettaba ulakpaseng laklibo October 9 phawbugi manungda lupta sangjarakpa natraga miyam khangna sengdoraktrabadi cybercrime PS to wakatuna legal action lokholalagani haina Kanglepak Minority Welfare Organization KMWO Manipur na thadorokpa cherola mana haide lobasina thadorokpa cherola mana hai KMWO Manipur gi press briefing da wakal mapung phadreba mioi kharana piba comment singda lup asida thawai usitaba ulakpa laibak thibane ngasi phawbu lup asina kanglup phuruk khaidana thabak thorom kia paikhatpagi saruk ama oina nahan pangthokiba press briefing amada tabda nuaitaba wahiwata kia social media da phungdorpagi manungda mioi mapan ngarang ayugi pung 13 phawbuda lupki office da lakna bakhangan ke madugi manungda mioi manga khak laklaga mioi mari amdi lakhide ngasi phawbuda lup asida changjaraktorabadi cybercrime police station da aiba rol pisilagane masida thorakpa afafata thauda masa masana pujagadabane loinana social media da aphawba sadunu lup asibu namthana bohona ribaseng khudakta lepkadabane lup asiga open debate tawbada akiba laite amadi taramna okane lup asina lokhalakpa thabak thoramda sagatpagi mahutta phamungda luongna heblaga karem ka thainabagi thawong adu khudakta lepkadabane lup asina mahiloisang singda t-shirt day pangthokpada athingba laite lup asida kalu phuruk khaibagi wakhal laite lup ase manipur pumbagine loinana lup asina Manipur gi apunbagi saktam amadi tunggi mirol kalam se haibagi pandamda leijabane miyam gi matengna thabak tawjabane makhata nasu lamdam masigi yai phanabagi damak thabak kya tawkhigani haina zerol asina makhata rakle Manipur Legislative Assembly na lupa crore kumapan gi senpham lokthokhiba laite haina phongdorkhre Manipur Legislative Assembly na lupa crore kun gamapan gi senpham lokthokre haiba wafam aranba amadi yumpham yaudabane Assembly na selana lokthokhiba laite haina Assembly Secretariat ki zerol amada phongdorakle Manipur Legislative Assembly ki Protocol and Media Relations ki Deputy Director and Officer in Charge and Robindro na thadorpa zerol amada India Today da Signpost News ki editor Naurem Mohena September kun ga tarukta phongba paw amagi matangda mamangda mayek sengna sengdokpa laikre adubu masigi matungda local print amade electronic media da Manipur Legislative Assembly na lupa crore kun gamapan gi senpham lokthokre haina maral siber report sing phongna rakhe matang asda Manipur Legislative Assembly Secretariat ki maikaidagi amuka hana sengdokle madude Assembly da serakliba maral adu yumpham yaudaba amadi miyamda lana uhana bohana rakpane haidaba senpham ase Assembly na lokthokiba laite print amade electronic media da report tawkiba paw singadu da mamangda Assembly Secretariat ki maikaidagi mamangta sengdokiba wafam pandabaga loinana aranbo reporting aduna Manipur miyambu lana lamjingle haidi baramasina miyamgi interest amadi responsible reporting ama oina media house singna aranbo report tawkiba dugi matangda sengdokadabane Manipur Legislative Assembly na matam pumbada miyamgi na mapuksel sengna amadi integrity leina thabak tawri haina suserol aduna phongdorakle Mayai lambida hojik sathariba sewerage ki thabak athubada loisinduna koilas thabiyo haina MLA Nisika na phongdorakre National Highway 137 mayai lambi gi hojik kaisam pakta ki pisum thong phawda paikhalliba sewerage project ki thaba ase athuba matamda loisilaga koilas thabiduna asaro singda sawna khudong sadaba mayokna haliba ase kokhanbiyo haina kaisam thong kendra gi MLA Nisika ta sapamna governor amadi chief secretary gi puning singsilakle Segarot thauda babok lekaida leba masagi yumda ngarang pangthokiba pawgi mifam amada MLA Nusikanta sapamna mathaki wafam ase phongdokladuna mahangna hai haujak Manipur gi mafam punamakta afaba lambi amata yaudre masigi manungda mayai lambi asisu amane sewerage project ki thabakna lambi paring asigi nongsup thanga sarukta tawthoklaga thabak loisendana leibana miyamda sukimati khudong sadabaga loinana project ase loisendabana hana fatana leramba lambi paring ase samjenduna koilas thabagi thabak su chathaba yadana leire mahana makha taraduna matam sangna lambi ase samjendana leibana maram oiraduna koi saunaraba miyamna lambi thingbagi khongjang phawba sangsille adubu mahaki maikaidagi lambi ase samjenbinaba mari lenaba authority amade department ka tanaduna lambi ase samjenaba thabak paikhatle adubu hojik sathariba sewerage project ki thaba ase loisindrabade lambi semba yadabana maram oiraga lambi sembagi amade koilas thabagi thabak thinthaduna leibane sewerage thaba ase hek loibaga mayai lambi ase semnaba thorang tawri masige matangda mahak masana sumare lenaba authority singa wari sanakiba leire mayai lambi ase national highway oibana lambi ase sembagi thabak government of India gi makhada leibana Ministry
of Road Transport and Highways Government of India da haiba mathau tabana Manipur gi Governor amadi Chief Secretary da athuba matamda miyeng sangbiduna lambi asida chathok sin tawbada miyamna thengnariba khudong chadaba se kokhan biu haina sumahana appeal tawkhe pau gi mifam adu da sarugya kheba PWD Division 1 gi Executive Engineer Y Amarendra na phongdokibada mayai lambi ase pak thoknaba thorang lairibani adubu lam loksinbagi matangda sayatnaba khara leibana thaba ase thinthabane maras de lambi asugi phibam asuki matik phalak tabana SDMC short term maintenance contract ki makhada pothole menbagi thabak khak tawbane waheng laikai degi kaksing phawbagi mayai lambi ga saru ase koilas thanaba mari lenaba contractor singa tanaraga sahi ase June thada higher authority da proposal thakiba leire masiga sanction hek lakpaga lambi ase senjunbagi thabak paikhalagani haina wafam thamke amaronda drainage and sewerage division ki executive engineer S Rahul Dev na Manipur sewerage project paikhatpada masigi thabakta mangam sandaba maram lei project asida leba ase foot 33 tawthaba mathau tai masida nong hek tasilakpada leba ase nikhairakna pukri gi maongda laikhiba tatna thokle amadi sing thokna bahona bada awaba mayam ama thengnari aduba haujikti nongju thar loirabanina mari lenaba contractor singa tied up tawraga thaba ase thujinna bahonari lambi ase paikhaliba project ase loisinaba matam kumja 2027 da target tawri haiba wafam mahana phongdokhe